ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯁꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯅ ꯊꯕꯛꯁꯨ ꯌꯥꯝꯅ ꯌꯥꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯊꯣꯡꯕꯒ ꯑꯗꯨꯒ ꯑꯉꯥꯡ ꯇꯤꯐꯤꯟ ꯍꯥꯞꯄ ꯁ꯭ꯀꯨꯜ ꯆꯠꯄ ꯑꯗꯨ ꯃꯌꯥꯝꯗꯨꯅꯤꯅꯦ ꯑꯣꯜꯂꯛꯇꯣꯏꯁꯦ ꯉꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯊꯕꯛꯇꯤ ꯀꯜꯂꯕꯅꯦꯀꯣ ꯐꯤ ꯃꯇꯦꯛꯁꯦ ꯑꯗꯨꯝ ꯏꯜꯂꯦꯕꯀꯣ ꯅꯨꯡꯉꯥꯏꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯖꯥꯡꯕꯅꯤꯅꯀꯣ ꯊꯕꯛ ꯁꯨꯕ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯃꯃꯥꯏꯁꯤꯁꯨ ꯀꯦꯗ꯭ꯔꯦ ꯀꯦꯗꯦꯕꯀꯣ ꯀꯩꯝ ꯇꯩꯗ꯭ꯔꯤ ꯃꯃꯥꯏꯁꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒꯅꯤꯕ ꯀꯦꯗꯣꯏꯁꯦ ꯍꯥꯏꯗꯤ ꯀꯦꯔꯗꯤ ꯊꯕꯛꯇꯣ ꯅꯪꯉꯔꯣꯏꯕꯀꯣ ꯑꯗꯨꯅ ꯀꯦꯗ꯭ꯔꯦ ꯑꯗꯨꯗꯤ ꯊꯕꯛ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯑꯩ ꯆꯥꯛ ꯍꯥꯟꯅ ꯍꯥꯞꯄꯅꯦꯕꯀꯣ ꯆꯥꯛ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯑꯉꯧꯕ ꯑꯃ ꯇꯧꯔꯅꯤ ꯑꯗꯣ ꯍꯤꯟꯖꯥꯡ ꯊꯣꯡꯉꯝꯗꯣꯏꯅꯦꯕꯀꯣ ꯕꯥꯔꯣꯒꯤ ꯍꯤꯟꯖꯥꯡꯒ ꯊꯣꯡꯉꯝꯃꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯊꯣꯡꯉꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯩ ꯍꯣꯔꯦꯟ ꯇꯧꯔꯒꯅꯦ ꯆꯥꯛꯇ ꯅꯣꯡ ꯈꯥꯛꯄ ꯈꯪꯕ꯭ꯔꯣ ꯅꯪ? ꯅꯣꯡ ꯈꯥꯛꯄ ꯈꯪꯕ꯭ꯔꯣ? ꯈꯪꯉꯤ? Mami acaba. Mira, Victor. Mahom inget. Ano no? Yung bra?
ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ